ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨ ꯄꯨꯟꯁꯤꯗ ꯀꯥꯎꯔꯔꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯑꯩꯒ ꯃꯔꯨꯞ ꯁꯃꯤꯔꯒ ꯁꯨꯝ ꯋꯥꯀꯤꯡ ꯑꯣꯏꯅ ꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯟꯗꯅꯤꯄꯨꯔ ꯃꯊꯛ ꯌꯧꯈꯤ꯫ ꯑꯩꯈꯣꯏꯅꯤ ꯍꯜꯂꯁꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯁꯨ ꯍꯥꯏꯗꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯔꯤꯉꯩ ꯊꯣꯡꯒꯥꯜ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯃꯗꯨꯗ ꯅꯍꯥꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯑꯉꯧꯕ ꯃꯆꯨꯒꯤ ꯈꯨꯗꯥꯡ ꯆꯣꯟꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯂꯩꯔꯣꯡ ꯂꯣꯟꯕ ꯃꯨꯒꯥꯒꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃ ꯏꯜꯂꯒ ꯑꯩꯅꯗꯤ ꯃꯇꯝꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯕ ꯅꯅꯝꯃ ꯔꯦꯁꯃꯥꯒ ꯏꯅꯛ ꯅꯛꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯄ ꯎꯈꯤ꯫ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯇꯉꯥꯡꯂꯕ ꯔꯥꯁꯤ ꯂꯩꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯈꯨꯗꯩꯒꯤ ꯐꯤꯕꯥꯜꯅ ꯇꯥꯕꯗꯨꯗꯤ ꯐꯖꯕ ꯂꯩꯇꯦꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯀꯣꯏꯔꯥꯎꯅꯕ ꯃꯤꯠꯃꯤꯁꯅ ꯑꯗꯨ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯂꯪꯇꯛꯅꯈꯤ꯫ ꯔꯦꯍꯅꯥ, ꯅꯪꯕꯨ ꯍꯦꯛ ꯎꯕꯗ ꯑꯩ ꯁꯦꯡꯅ ꯋꯥꯟꯊꯒꯗꯒꯤ ꯇꯧꯈꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯕꯁꯨ ꯃꯄꯥꯟꯗꯗꯤ ꯑꯩ ꯅꯉꯣꯟꯗ ꯌꯦꯡꯗꯕ ꯁꯥꯈꯤ꯫ ꯅꯪꯕꯨ ꯎꯕꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯃꯤꯔꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯗ ꯈꯪꯈꯤ꯫ ꯃꯥꯗꯤ ꯑꯩꯒꯤ ꯃꯑꯣꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯈꯣꯏ ꯅꯅꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯈꯤ, "ꯔꯦꯁꯃꯥ, ꯅꯤꯁꯥꯔ ꯂꯩꯍꯧꯕ꯭ꯔꯥ?" "ꯗꯥ, ꯂꯩꯍꯧꯗꯦ, ꯀꯩꯊꯦꯜ ꯊꯣꯛꯈꯤ", ꯅꯅꯝꯃꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯈꯣꯏ ꯏꯅꯝꯃ ꯃꯁꯛ ꯈꯪꯗꯨꯅ ꯀꯧꯈꯤꯕꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯒ ꯅꯪꯒ ꯁꯛꯈꯪꯅꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯁꯃꯤꯔꯗꯤ ꯍꯌꯦꯡ ꯏꯔꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯒꯅꯤ ꯈꯜꯂꯛꯄꯗ ꯑꯩ ꯑꯃꯨꯛ ꯊꯋꯥꯏ ꯋꯥꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯔꯨꯞꯅ ꯅꯈꯣꯏ ꯏꯅꯝꯃꯗ ꯍꯪꯈꯤ, "ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯅꯈꯣꯏꯕꯨ?" ꯅꯈꯣꯏ ꯏꯅꯝꯃꯅ ꯈꯨꯝꯂꯛꯈꯤ, "ꯀꯩꯁꯨ ꯆꯠꯂꯣꯏ, ꯁꯨꯝ ꯊꯣꯛꯂꯛꯂꯝꯕꯅꯤ꯫" ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯉꯥꯡꯅꯔꯝꯂꯒ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯩ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯪꯗꯤ ꯅꯈꯣꯏ ꯏꯅꯝꯃꯒ ꯊꯣꯡꯒꯥꯜ ꯃꯌꯥꯏꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯒꯨꯝ ꯎꯈꯤ꯫ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯈꯤ, "ꯅꯪꯅ ꯔꯦꯁꯃꯥ ꯍꯥꯏꯅ ꯀꯧꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ?" "ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯁꯥꯔꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪ ꯃꯥꯕꯨ ꯈꯪꯗ꯭ꯔꯣ? ꯑꯩꯈꯣꯏꯒ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯟꯅꯔꯛꯄ ꯍꯕꯤꯕꯨꯔꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫" "ꯑꯣ", ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯜꯂꯨꯔꯒ ꯑꯩꯅ ꯑꯃꯨꯛ ꯃꯔꯨꯞꯇ ꯍꯪꯈꯤ, "ꯔꯦꯁꯃꯥꯒ ꯂꯩꯃꯤꯟꯅꯍꯧꯕ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯈꯨꯗꯩ ꯏꯟꯕꯤ ꯑꯗꯨꯅ ꯀꯅꯥꯅꯣ?" "ꯅꯤꯁꯥꯔꯒꯤ ꯃꯇꯣꯟ ꯀꯁꯇꯝ ꯏꯟꯁꯄꯦꯛꯇꯔ ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ?" "ꯔꯦꯍꯅꯥ ꯀꯧꯕꯅꯤ꯫" ꯅꯪꯒꯤ ꯃꯤꯡꯁꯦ ꯍꯦꯛ ꯇꯥꯕꯒ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯀꯧꯈꯤ, "ꯔꯦꯍꯅꯥ꯫" ꯁꯃꯤꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯒ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯈꯤꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯗ ꯊꯣꯔꯛꯂꯝꯕ ꯇꯥꯔꯕꯁꯨ ꯂꯩꯀꯥꯏ ꯈꯨꯟꯁꯤꯒꯤ ꯃꯔꯝꯗ ꯀꯌꯥ ꯈꯪꯂꯝꯂꯣꯏ꯫ ꯉꯁꯤ ꯔꯦꯍꯅꯥꯅ ꯍꯦꯟꯅ ꯈꯪꯂꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝ ꯈꯦꯇ꯭ꯔꯤꯗ ꯂꯩꯔꯒ ꯏꯝꯐꯥꯜꯗ ꯂꯩꯕ ꯅꯤꯔꯃꯂꯥꯒ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯈꯤꯕꯅꯤ꯫ ꯒ꯭ꯔꯦꯖꯨꯋꯦꯠꯅ GP ꯋꯤꯃꯦꯟ ꯀꯣꯂꯦꯖꯇꯒꯤ ꯂꯣꯏꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯕ ꯆꯍꯤ 2ꯔꯣꯝꯗ ꯉꯥꯏꯔꯤ ꯑꯗꯨꯒ BA ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯄ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯕ ꯅꯤꯁꯥꯔꯅ ꯃꯈꯣꯏꯒꯤ ꯖꯤꯞꯁꯤ ꯑꯃꯗ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯩꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯔꯨꯞ ꯁꯃꯤꯔꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤ, "ꯉꯁꯤ ꯃꯐꯝꯁꯤ ꯐꯥꯎꯕ ꯅꯪꯒ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯑꯃꯨꯛꯇ ꯎꯍꯟꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩ ꯍꯌꯦꯡ ꯆꯠꯈ꯭ꯔꯕꯁꯨ ꯅꯪ ꯃꯍꯥꯛꯀ ꯈꯪꯅꯅꯕ ꯍꯣꯠꯅꯧ꯫" ꯃꯔꯨꯞꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯍꯥꯛ
ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯒ ꯃꯇꯝ ꯁꯥꯡꯅ ꯃꯤꯔꯝꯗ ꯂꯩꯈꯤꯒꯗꯕ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯩꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯠꯂꯒ ꯊꯪꯅꯕ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯔꯨꯞꯅ ꯀ꯭ꯋꯥ ꯂꯩꯔꯒ ꯑꯩꯅ ꯑꯆꯥꯄꯣꯠ ꯑꯃ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯆꯥꯔꯒ ꯍꯟꯗꯨꯅ ꯂꯥꯛꯄꯗ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯒ ꯌꯦꯡꯕꯗꯁꯨ ꯅꯈꯣꯏ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯊꯃꯣꯏꯅꯨꯡꯗ ꯅꯪꯒꯤ ꯁꯛꯇꯝ ꯄꯨꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯊꯥꯕꯜ ꯌꯥꯝꯅ ꯐꯩ꯫ ꯑꯩ ꯍꯥꯟꯅꯗꯤ ꯊꯥꯕꯜ ꯐꯅ ꯐꯔꯕꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨ ꯀꯌꯥꯗ ꯏꯪ ꯆꯤꯛꯅ ꯐꯖꯈꯤꯕ! ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯑꯩ ꯊꯥꯕꯜꯒꯤ ꯐꯖꯕ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯂꯛꯈꯤ꯫ ꯑꯩꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯊꯥꯕꯜꯒꯤ ꯐꯖꯕ ꯌꯦꯡꯕꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯊꯥꯖ ꯑꯣꯏꯅ ꯊꯣꯔꯛꯂꯕꯒꯨꯝ ꯈꯟꯈꯤ꯫ ꯃꯇꯝꯗꯨ ꯑꯩ MPSCꯅ ꯂꯧꯕ ꯊꯕꯛꯀꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯩ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯒꯦ ꯍꯥꯏꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯊꯥꯕꯂꯩꯒꯤ ꯂꯩꯅꯝ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯊꯣꯡꯅꯥꯎꯗ ꯍꯨꯝꯂꯛꯇꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯈꯤ꯫ ꯃꯗꯨꯗꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯝꯁꯤ ꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯣꯏꯔꯦ ꯈꯟꯈꯤꯕ꯫ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯒ ꯊꯥꯕꯂꯩꯒꯤ ꯂꯩꯅꯝꯒ ꯄꯨꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯐꯨꯡꯒꯠꯈꯤꯗꯨꯅ ꯁꯣꯔꯁꯤ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯈꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯀ ꯈꯦꯠꯅꯕ ꯑꯃ ꯂꯥꯛꯈꯤ꯫ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯃꯔꯛꯇ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯆꯣꯡꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯑꯃꯨꯛ ꯂꯩꯈꯤ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯃꯅꯥ ꯃꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯍꯩ ꯂꯩꯒꯤ ꯃꯔꯨ ꯍꯨꯟꯕ ꯃꯇꯝꯗ ꯃꯌꯣꯟ ꯆꯣꯡꯂꯛꯄ, ꯍꯧꯔꯛꯄ, ꯆꯥꯎꯔꯛꯄ ꯑꯃꯁꯨꯡ ꯃꯄꯥꯟ ꯁꯥꯔꯛꯄ ꯐꯥꯎꯕꯗ ꯆꯪꯂꯤꯕ ꯃꯇꯝꯁꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨ ꯑꯃꯅ ꯊꯃꯣꯏꯗ ꯇꯥꯈꯤꯕꯗꯗꯤ ꯆꯪꯗꯦ ꯍꯥꯏꯅꯤꯡꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯕ ꯂꯩꯍꯥꯎꯗꯤ ꯊꯃꯣꯏꯅꯤ꯫ ꯃꯥꯗꯤ ꯇꯥꯈꯤꯕꯒ ꯍꯦꯛꯇ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯄꯥꯟ ꯁꯥꯕꯁꯨ ꯌꯥꯝꯅ ꯊꯨꯏ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯅꯪꯒꯤꯗꯃꯛ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛꯀꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯊꯕꯛꯀꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯄꯤꯔꯨꯕ ꯅꯨꯃꯤꯠꯇꯨ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯐꯖꯅ ꯄꯤꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯋꯥꯍꯪꯗꯤ ꯑꯩꯅ ꯂꯧꯕ ꯀꯦꯃꯦꯁꯇ꯭ꯔꯤ ꯁꯕꯖꯦꯛꯀ ꯃꯔꯤ ꯂꯩꯅꯩ꯫ ꯑꯗꯨꯒ ꯋꯥꯍꯪ ꯑꯅꯤꯈꯛꯇꯤ ꯂꯩꯅꯗꯦ꯫ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯨꯁꯂꯤꯝꯁꯤꯡꯅ ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯂꯦꯜꯂꯒ ꯆꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯗ ꯑꯩꯅ ꯈꯨꯝꯈꯤ, ꯃꯨꯁꯂꯤꯝꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯁꯥ ꯑꯃ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯃꯄꯨꯒꯤ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯃꯉꯛꯇ ꯂꯦꯜꯂꯒ ꯏꯗꯨ ꯂꯣꯏꯅ ꯇꯥꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯒꯗꯕꯅꯤ ꯍꯥꯏꯅ ꯏꯁꯂꯥꯝ ꯙꯔꯃꯅ ꯇꯥꯛꯄꯤꯕꯗꯒꯤꯅꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯪꯅ ꯃꯅꯤꯄꯨꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯏ, ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ? ꯑꯩꯅ ꯈꯨꯝꯈꯤ, ꯂꯩꯉꯥꯛꯀꯤ ꯗꯥꯏꯇ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯅꯔꯛꯇꯕꯗꯒꯤꯅꯤ꯫ ꯊꯕꯛꯀꯤ ꯄꯔꯤꯈ꯭ꯌꯥ ꯄꯤꯔꯨꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯋꯥꯈꯜ ꯅꯤꯡꯇꯝꯅ ꯈꯟꯕ ꯐꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯩ ꯅꯪꯕꯨ ꯎꯕ ꯐꯪꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯈꯣꯡꯅ ꯑꯁꯨꯝ ꯋꯥꯀꯤꯡ ꯑꯣꯏꯅ ꯊꯣꯔꯛꯈꯤ꯫ ꯑꯦꯃꯤ ꯆꯤꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯤꯡꯃꯥꯏꯗ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯊꯣꯡꯒꯥꯜ 9-10 ꯆꯠꯂꯒ ꯂꯩꯕ ꯑꯦꯃꯤꯁꯤꯡꯁꯤ ꯑꯩ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯃꯥꯏꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯁꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯎꯄꯥꯜ ꯑꯃꯒꯤ ꯃꯁꯥꯒ
ꯑꯇꯣꯞꯄ ꯎꯄꯥꯜ ꯑꯃꯒꯤ ꯃꯁꯥꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯍꯥꯡꯕ ꯁꯔꯨꯛ ꯑꯗꯨꯗꯅ ꯅꯪꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯟꯗꯅꯤꯄꯨꯔ ꯈꯨꯡꯒꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯈꯨꯗꯤꯡꯗ ꯏꯐꯥꯇ ꯐꯖꯩ, ꯏꯅꯨꯡꯇ ꯅꯨꯡꯁꯤ, ꯃꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯅꯠꯇꯦ ꯀꯔꯝꯅ ꯍꯥꯏꯅꯤ? ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯕꯗ ꯌꯨꯝ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯁꯪꯒꯣꯏꯗꯨ ꯅꯠꯇꯅ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕ ꯄꯥꯏꯕ ꯎꯗꯦ꯫ ꯅꯪꯕꯨ ꯎꯕ ꯐꯪꯂꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯊꯃꯣꯏꯗ ꯑꯣꯂꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯊꯕꯗ ꯑꯩꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯎꯔꯛꯏ꯫ ꯅꯥꯀꯟ ꯑꯃꯗ ꯑꯣꯜꯂꯒ ꯑꯃꯨꯛ ꯐꯒꯗ꯭ꯔꯥ ꯌꯦꯡꯉꯤ, ꯃꯗꯨꯗꯁꯨ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯑꯗꯨꯝ ꯎꯔꯛꯏ꯫ ꯃꯃꯩꯗ ꯑꯩ ꯂꯣꯡꯅ ꯍꯤꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯏ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯔꯛꯄꯗꯁꯨ ꯔꯦꯍꯅꯥ ꯍꯥꯏꯕ ꯃꯤꯡꯁꯤ ꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯎꯕ ꯐꯪꯒꯗꯒꯦ ꯈꯟꯅ ꯈꯟꯅ ꯃꯤꯠꯁꯤ ꯑꯃꯨꯛ ꯎꯏꯁꯤꯟꯈꯤ꯫ ꯅꯪꯕꯨ ꯎꯕ ꯐꯪꯗꯕꯒꯤ ꯊꯃꯣꯏꯁꯤ ꯂꯥꯡꯇꯛꯅꯕ ꯇꯟꯖꯥꯅꯤ꯫ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯖꯤꯞꯁꯤ ꯑꯃ ꯊꯧꯔꯛꯏ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯃꯃꯥꯡꯒꯤ ꯁꯤꯠꯇ ꯁꯥꯏꯗ ꯒ꯭ꯂꯥꯁ ꯆꯤꯡꯊꯔꯒ ꯀꯣꯛꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯍꯤꯖꯥꯕ ꯀꯨꯞꯂꯒ ꯅꯪꯅ ꯐꯝꯕꯗꯨ ꯍꯦꯛ ꯎꯕꯒ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯒ ꯆꯥꯟꯅꯔꯨꯕꯗꯒꯤ ꯉꯛꯆꯥꯟꯅꯕ ꯑꯃ ꯅꯉꯣꯟꯗ ꯐꯥꯎꯈꯤꯕꯒꯤ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗ ꯑꯩ ꯌꯥꯝꯅ ꯂꯥꯡꯇꯛꯅꯈꯤ꯫ ꯌꯨꯝꯗ ꯊꯨꯅ ꯆꯪꯂꯛꯂꯒ ꯑꯩꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯈꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯧꯕꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒ ꯅꯪꯒꯤ ꯍꯤꯖꯥꯕꯀ ꯌꯥꯝꯅ ꯄꯛꯅꯕ ꯑꯗꯨꯅꯤ꯫ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯑꯇꯤꯌꯥꯗ ꯊꯥꯖꯅ ꯊꯣꯔꯛꯄꯒ ꯃꯥꯟꯅꯩ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯑꯩꯕꯨ ꯎꯕꯒ ꯉꯛꯆꯥꯟꯅꯕ ꯑꯃ ꯐꯥꯎꯈꯤꯕꯗꯨ ꯑꯩꯒꯤ ꯃꯤꯠꯇ ꯁꯪ ꯁꯪ ꯎꯔꯛꯏ꯫ ꯑꯍꯥꯟꯕ ꯎꯈꯤꯕ ꯁꯛꯇꯝ, ꯑꯅꯤꯁꯨꯕ ꯎꯈꯤꯕ ꯁꯛꯇꯝ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯅꯇꯧꯗꯨ ꯌꯦꯡꯂꯛꯄꯗ ꯇꯝꯐꯝ ꯈꯪꯗꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯧ ꯑꯃ ꯊꯃꯣꯏꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩ ꯑꯃꯨꯛ ꯆꯦꯞ ꯑꯃꯨꯛ ꯂꯣꯡ ꯇꯧꯔꯝꯕꯗꯒꯤ ꯃꯃꯩꯗ ꯈꯨꯎ ꯑꯅꯤꯁꯤꯅ ꯉꯛꯁꯝ ꯌꯧꯅ ꯀꯣꯟꯁꯤꯜꯂꯒ ꯈꯥꯡꯈꯤ꯫ ꯔꯦꯍꯅꯥ ꯎꯅꯒꯦ ꯍꯥꯏꯅ ꯆꯠꯄꯗ ꯎꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯎꯅꯧ ꯍꯥꯏꯅꯕꯨ ꯇꯝꯂꯝꯂꯕꯗꯤ ꯍꯦꯛꯇ ꯎꯅꯩ꯫ ꯑꯩꯒꯤ ꯌꯨꯝ ꯆꯥꯟꯗꯅꯤꯄꯨꯔ ꯃꯈꯥ ꯂꯩꯀꯥꯏꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝꯅ ꯆꯥꯟꯗꯅꯤꯄꯨꯔ ꯃꯊꯛ ꯂꯩꯀꯥꯏꯅꯤ꯫ ꯈꯨꯜ ꯑꯅꯤꯁꯤ ꯃꯃꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ, ꯊꯪꯅꯕꯁꯨ ꯊꯪꯅꯩ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯊꯃꯣꯏꯁꯤꯁꯨ ꯊꯪꯅꯕꯗ ꯀꯥꯏꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅꯤ, ꯐꯠꯇꯦ ꯍꯥꯏꯕꯤꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯊꯃꯣꯏꯗ ꯆꯪꯂꯛꯂꯒ ꯌꯦꯡꯂꯒꯁꯨ ꯅꯪꯅ ꯑꯗꯨꯝ ꯈꯪꯒꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯏꯃꯥꯅ LP ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ, ꯑꯗꯨꯒ ꯕꯕꯥꯅ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯍꯜꯅꯤ꯫ ꯑꯩꯒꯤ ꯏꯈꯥ ꯌꯥꯏꯃꯗꯨꯅ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ MA ꯇꯝꯂꯤ, ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯁꯨꯡ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯠꯇꯥ ꯒꯣꯂꯥꯄꯇꯤꯗ ꯔꯦꯟꯠ ꯂꯧꯗꯨꯅ ꯂꯩꯔꯒ DM ꯀꯣꯂꯦꯖꯇ BAꯒꯤ ꯁꯦꯃꯤꯁꯇꯔ ꯑꯔꯣꯏꯕ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯇꯝꯂꯤ꯫ ꯏꯃꯥꯒ ꯕꯕꯥꯒ ꯑꯅꯤꯁꯤ ꯏꯃꯥꯅ ꯑꯃꯨꯛ ꯏꯆꯝ ꯆꯝꯃꯤ, ꯑꯗꯨꯒ ꯕꯕꯥꯅ ꯃꯔꯧ ꯈꯔ ꯂꯩ, ꯇꯧꯕꯇꯕꯨ ꯕꯕꯥꯁꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯩ꯫ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯑꯉꯧꯕ ꯐꯖꯕ ꯑꯋꯥꯡꯕ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨ ꯇꯣꯡꯂꯒ ꯕꯕꯥꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯐꯤꯜꯗ ꯊꯣꯛꯄ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯨ ꯂꯩꯇ꯭ꯔꯦ, ꯕꯕꯥꯁꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ
ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯝꯕ ꯃꯁꯥꯟꯅ ꯀꯌꯥ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯍꯨꯠ ꯁꯤꯜꯍꯧꯅꯕ ꯂꯩꯇꯕꯗꯒꯤ ꯁꯤꯊꯈ꯭ꯔꯦ꯫ ꯅꯪꯁꯨ ꯈꯜꯂꯨ, ꯕꯕꯥꯅ ꯄꯣꯛꯄꯗ ꯑꯩꯁꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯁꯥꯟꯅꯕꯗꯗꯤ ꯉꯥꯎꯕ ꯄꯥꯝꯗꯦ꯫ ꯁꯨꯞꯅꯒꯤ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯗꯨꯅꯤ꯫ ꯉꯥꯎꯕ ꯍꯥꯏꯕꯁꯤꯒꯤꯗꯤ ꯃꯐꯝ ꯃꯇꯝ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯤꯡꯕ ꯑꯁꯤꯈꯛ ꯃꯉꯥꯏꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯁꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇꯗꯤ ꯃꯤ ꯀꯌꯥ ꯃꯄꯥꯟꯗ ꯊꯣꯛꯅꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯀꯟꯅ ꯎꯅꯤꯡꯂꯛꯄꯗꯒꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠꯇꯨ ꯂꯥꯛꯈꯤ꯫ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒ ꯅꯛꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯩ ꯀ꯭ꯋꯥꯗꯤ ꯆꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯍꯥꯛ ꯄꯟꯊꯅꯤꯡꯕꯗꯒꯤ ꯗꯨꯀꯥꯟꯗꯥꯔꯗ ꯍꯥꯏꯈꯤ, "ꯀ꯭ꯋꯥ ꯑꯃꯠꯇ ꯁꯦꯝꯕꯤꯌꯨ"꯫ ꯄꯣꯠ ꯂꯩꯕ ꯃꯤ ꯂꯠꯄꯗꯒꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯄꯣꯠ ꯆꯩ ꯀꯌꯥ ꯊꯩꯖꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨ, ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯖꯈꯤꯒꯦ꯫ ꯍꯧꯖꯤꯛꯇ ꯕꯖꯥꯔꯗꯒꯤ ꯂꯧꯔꯨꯕꯅꯤ"꯫ ꯈꯔ ꯀꯨꯏꯅ ꯂꯦꯞꯅꯤꯡꯕꯒ ꯃꯄꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ, "ꯌꯥꯅꯤ ꯌꯥꯅꯤ, ꯇꯞꯅ ꯇꯧꯕꯤꯌꯨ, ꯑꯩ ꯁꯨꯝ ꯉꯥꯏꯖꯒꯦ"꯫ ꯗꯨꯀꯥꯟꯗꯥꯔꯒꯤ ꯊꯕꯛꯇꯨ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯗꯨꯅ ꯌꯦꯡꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯪ ꯑꯉꯧꯕ ꯃꯆꯨꯒꯤ ꯀꯇꯟꯒꯤ ꯐꯤ ꯑꯃ ꯀꯣꯛꯇ ꯏꯜꯂꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯄ ꯎꯈꯤ꯫ ꯁꯦꯡꯅ ꯅꯍꯥꯛ ꯍꯦꯛ ꯎꯕꯒ ꯃꯤꯍꯨꯟꯁꯤ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯅꯈꯤ꯫ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏꯅ ꯀꯟꯃꯟꯈꯤꯕꯗꯒꯤ ꯑꯩ ꯅꯉꯣꯟꯗ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯅꯪꯗꯤ ꯑꯗꯨꯝ ꯂꯥꯛꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯤ ꯇꯔꯪ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯅꯍꯥꯛꯇꯤ ꯏꯆꯨꯝ ꯆꯨꯝꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯂꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯥꯏꯁꯤ ꯑꯣꯟꯈꯤꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯑꯣꯟꯈꯤꯕ ꯅꯠꯇꯅ ꯗꯨꯀꯥꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯕꯒꯤ ꯁꯛꯇꯤ ꯂꯩꯈꯤꯗꯦ꯫ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯅꯥꯛꯇ ꯏꯇꯤꯡ ꯇꯤꯡꯅ ꯂꯦꯞꯂꯔꯕꯗ ꯅꯨꯡꯁꯤꯕꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯏꯁꯥꯁꯤ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯂꯛꯇꯗꯨꯅ ꯊꯃꯣꯏꯁꯤ ꯊꯛ ꯊꯛ ꯅꯤꯛꯈꯤ꯫ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯈꯤꯗꯦ, ꯂꯨꯝꯅ ꯍꯣꯟꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯜꯂꯛꯈꯤ, ꯈꯪꯅꯗꯅ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯦ, ꯑꯗꯨꯕꯨ ꯈꯪꯅꯔꯒꯗꯤ ꯀꯩꯗꯧꯉꯩ? ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯅꯪꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯈꯤꯕꯗꯨ ꯌꯥꯝꯅ ꯏꯪꯅ ꯇꯥꯕ ꯐꯪꯈꯤ꯫ "ꯇꯥꯇꯣꯟ, ꯕ꯭ꯔꯦꯗꯁꯤ ꯑꯅꯧꯕꯔꯥ? ꯑꯃꯠꯇ ꯂꯧꯒꯦ"꯫ "ꯃꯥꯅꯤ ꯃꯥꯅꯤ, ꯉꯁꯤ ꯑꯌꯨꯛ ꯕꯦꯀꯔꯤꯅ ꯄꯤꯔꯝꯕꯅꯤ, ꯑꯃ ꯍꯦꯛꯇ ꯂꯧꯔꯣ"꯫ "ꯇꯥꯇꯣꯟ, ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯂꯧꯁꯤꯜꯂꯒꯦ"꯫ ꯅꯪꯅ ꯕ꯭ꯔꯦꯗꯇꯨ ꯄꯥꯏꯔꯒ ꯊꯣꯔꯛꯄꯗ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯔꯝꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯠꯁꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯃꯩꯆꯥꯛ ꯑꯃ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯈꯤ꯫